Ngasisu miyamgidamakta nungairaba phungawari ama puduna lakchari. Wari asibu ibirakpa D.N. Khumani. Wari asi miga laiga nakna laiminaringai matamgi warini. Wari asigi mamingna thawai anigi mapo. Aratiti asi haina ahan oiraba. Manido laukana khoiri. Tanza aduda saroi amasu labuki nakanda hauriba u pambi aduda lak tana kanna khonglai matam aduda san laba angangba adudi chap lepami aduga nakan amagi san amuba adudi lichaina kanbada makhong marido thangnaba kanna hotnari laigi mahai chenba oibana san angangba aduna lepkhibada san amuba adudi upai leiramde Ikang kanghaudana san ani aduna lepkiba aduda manina san ani adugi manamda lichai achauba aduna set tharami adubu machi phauba lengde manina leptana purakpa aduda charoigi khonjelda ngaururaba san angangbado gyan tarakpagum mo khongduna amuk lau adubu khoiba haurai San aduna thabak shukiba aduda saroi adusu ningba kaina amuk pai kirami. Mani su lau khoiba adu loireduna san anido pukri mapalda puraklaga amotpa masa adubu chamthok pirami. Mani se minung shishu yamna leiba ahani adubu san anisida puriba sisu pudaba yadabagini. Phanayamna pururaba matung mani adusu thawai nungaitabadi poklami. Manigi minungsi ubada san ani sisu manida nungaitaba poklamde. Sanbi anido isingna sengna samthoklaba matung mayumda puraklaga sajik hanau kaya mabuk thandri phauba pijarami. Sanbi anidusu mabuk thalladuna sanggol aduda mamit adu uisinduna tumkirami. Manina san anidugi manakta laiba wai mapai ado may hauduna thanamlaga imungda amuk changlai. Manina imungda changlakpada mahaki macha katan adudi haugatlamdri. Manina macha nupa adubu kanna kauduna haudokli. Mama khambi adusu mapagi isaw sida changlaklaga mateng pangbiri. Ibungo nangbu haugatlone. Sabaga tumbaga da taulay nasado suningdabana narani. Mama mapa anigi isawda macha tombado supliba phajub ado kauthoklaga phuk hogotuna mapanda thoki. Aduga machin maya adu sengba loireduna imungda changlaklaga sangom adu thaksili. Mapa manina parap changlaklaga tomba sajik khara phaluso. Tombana hoi phaluge. Asi hairaga tombadu phat hekta chathirami. Tombado turel mapanda sajik kanna phali adubu sajik ado marang kaina leitabana koichat chatlaga phali. Asumna sajik kokthong pharaduna mayumda halaknaba hotnarami. Matam aduda bora adu pulliba thauri ado pat tathirami. O thauri sisu tatkrene aidi kamdawniya. Ima ipanaga isaw kanmane aise hingingdraban asi hairaga makhong adu tingthoklaga phami. Nungsa naga sagalakpane tanza aduda saroi adusu mina taningoi khangdaba makhai khonglakli. Tombana kharaga sauringai saroi adugi khonjelduna hena asawba haibado oirami. Tomba saroi adubu nung macha amana thomlami. Matam aduda saroi adudi mafam adudagi kanna paikre. Kai uchek no khangdeba sa naga sabane wa naga wabane. Asi hairamlaga tomba sajik bora ado machin amuk punsillaga mayumda pukirami. Nongmasu manina san ani adubu lauda putaraklaga thabak kaya suri. Tanza aduda saroi ado amuk pairaktuna khongba hauраklami. Saroi adu handakti yamna nungsina khongjai. Matam aduda san angangba ado chap lepi. Saroi aduna san angangba aduda wa kaya hairi. Adubu pau phaunabadi ngamlamde. San asisu saroi ase mahaki
ꯃꯃꯥꯡꯒꯤ ꯃꯄꯣꯛꯀꯤ ꯃꯆꯥꯏꯕꯦꯝꯃ ꯊꯣꯏꯕꯤ ꯑꯗꯨꯅꯤ ꯍꯥꯏꯕꯗꯤ ꯈꯪꯂꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯃꯅꯤ ꯍꯥꯟꯅꯒꯨꯝ ꯁꯟ ꯑꯅꯤꯗꯨꯗ ꯂꯤꯆꯩ ꯊꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯁꯟ ꯑꯃꯨꯕꯗꯣ ꯆꯩꯅꯥ ꯐꯪꯕꯅ ꯃꯣ ꯃꯣ ꯍꯥꯏꯅ ꯈꯣꯡꯂꯛꯏ꯫ ꯁꯟ ꯑꯉꯥꯡꯕ ꯑꯗꯨꯗꯤ ꯆꯔꯣꯏ ꯑꯗꯨꯕꯨ ꯎꯕꯗ ꯃꯃꯤꯠ ꯑꯅꯤ ꯑꯗꯣ ꯄꯤꯒꯤ ꯏꯔꯥ ꯁꯤꯟꯊꯔꯤ꯫ ꯆꯩ ꯃꯁꯤꯡ ꯈꯪꯗꯅ ꯐꯨꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯟ ꯑꯉꯥꯡꯕꯁꯤꯗꯤ ꯃꯆꯤ ꯂꯦꯡꯗꯅ ꯂꯩꯈ꯭ꯔꯦ꯫ ꯆꯔꯣꯏ ꯑꯗꯨꯗꯤ ꯃꯊ꯭ꯋꯥꯏ ꯋꯥꯖꯔꯝꯃꯤ꯫ ꯃꯅꯤꯅ ꯁꯟ ꯑꯉꯥꯡꯕ ꯑꯗꯨꯗ ꯐꯨꯕ ꯑꯗꯨꯅ ꯆꯔꯣꯏ ꯑꯗꯨꯅ ꯁꯟ ꯑꯉꯥꯡꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯥꯏꯊꯔꯛꯂꯒ ꯃꯅꯥꯛ ꯑꯗꯨꯗ ꯑꯃꯨꯛ ꯈꯣꯡꯂꯛꯏ꯫ ꯁꯟ ꯑꯁꯤꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕ ꯑꯁꯤꯗꯤ ꯃꯃꯥꯡꯒꯤ ꯃꯄꯣꯛꯇ ꯊꯨꯡꯅꯕ ꯐꯪꯈꯤꯗ꯭ꯔꯕ ꯊꯃꯣꯏꯒꯤ ꯃꯄꯨ ꯑꯣꯏꯈꯤꯕꯤ ꯊꯣꯏꯕꯤꯒꯤ ꯃꯪꯂꯥꯟꯗ ꯇꯥꯎꯔꯨꯕꯒꯤꯅꯤ꯫ ꯆꯔꯣꯏ ꯑꯗꯨꯅ ꯃꯅꯥꯛꯇ ꯂꯦꯞꯄ ꯂꯩꯇꯅ ꯈꯣꯡꯂꯛꯄ ꯑꯗꯨꯗ ꯁꯟ ꯑꯉꯥꯡꯕ ꯑꯗꯣ ꯒ꯭ꯌꯥꯟ ꯂꯥꯛꯂꯝꯃꯤ꯫ ꯃꯅꯤꯁꯨ ꯁꯟ ꯑꯉꯥꯡꯕ ꯑꯁꯤꯅ ꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯂꯩꯈꯤꯕꯗꯒꯤ ꯎꯔꯨꯝ ꯑꯃꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯃꯤ꯫ ꯄꯣꯊꯥꯔꯤꯉꯩ ꯆꯔꯣꯏ ꯑꯗꯨꯅ ꯁꯟ ꯑꯉꯥꯡꯕꯒꯤ ꯃꯔꯦꯡꯕꯥꯟꯗ ꯇꯣꯡꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯟ ꯑꯃꯗꯤ ꯆꯔꯣꯏ ꯍꯔꯥꯎꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ꯫ ꯆꯔꯣꯏ ꯑꯗꯨꯒꯤ ꯃꯆꯤꯟ ꯑꯇꯨꯝꯕ ꯑꯗꯨꯅ ꯁꯟ ꯑꯗꯨꯒꯤ ꯃꯁꯥꯗ ꯀꯛ ꯀꯛ ꯆꯤꯛꯂꯤ꯫ ꯁꯟ ꯑꯉꯥꯡꯕ ꯑꯗꯨꯁꯨ ꯃꯁꯥ ꯑꯗꯣ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛ ꯀꯌꯥ ꯅꯤꯡꯁꯤꯡꯕꯁꯨ ꯐꯥꯎꯔꯤ꯫ ꯆꯔꯣꯏ ꯑꯗꯨꯅ ꯁꯟ ꯑꯉꯥꯡꯕ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ: "ꯃꯄꯣꯛ ꯑꯃꯒꯤ ꯄꯥꯝꯃꯨꯕ, ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯗꯁꯨ ꯅꯪ ꯑꯩꯁꯦ ꯑꯣꯟꯊꯣꯛꯄ ꯃꯄꯣꯛ ꯑꯃꯗ ꯄꯣꯛꯂꯝꯂꯦꯀꯣ꯫ ꯂꯥꯏ ꯅꯤꯡꯕ ꯑꯍꯟ ꯑꯗꯨꯅ ꯍꯥꯏꯔꯝꯈꯤꯕꯗꯣ ꯅꯍꯥꯛꯄꯨ ꯀꯥꯎꯔꯕ꯭ꯔꯥ, ꯅꯤꯡꯁꯤꯡꯗ꯭ꯔꯕ꯭ꯔꯥ? ꯑꯩꯅ ꯎꯆꯦꯛꯀꯤ ꯃꯄꯣꯛꯇ ꯄꯣꯛꯂꯛꯀꯅꯤ ꯑꯗꯨꯒ ꯅꯍꯥꯛꯅ ꯁꯟꯒꯤ ꯃꯄꯣꯛꯇ ꯄꯣꯛꯂꯛꯀꯅꯤ ꯍꯥꯏꯈꯤꯕꯗꯣ, ꯑꯗꯨꯒ ꯅꯪ ꯑꯩꯁꯨ ꯃꯊꯪ ꯃꯄꯣꯛꯇ ꯊꯨꯡꯅꯒꯅꯤ ꯍꯥꯏꯈꯤꯕꯗꯣ ꯀꯥꯎꯔꯕ꯭ꯔꯣ ꯄꯥꯝꯃꯨꯕ ꯅꯍꯥꯛꯇꯤ?" ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯔꯒ ꯆꯔꯣꯏ ꯑꯗꯣ ꯀꯞꯆꯩ꯫ ꯃꯇꯝ ꯑꯁꯤꯗ ꯁꯟ ꯑꯉꯥꯡꯕ ꯑꯗꯨꯁꯨ ꯋꯥꯈꯜ ꯑꯃ ꯐꯥꯎꯖꯔꯛꯏ꯫ ꯅꯣꯡꯃ ꯃꯃꯥꯡꯒꯤ ꯃꯄꯣꯛ ꯑꯃꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯈꯔꯅꯤ꯫ ꯁꯟ ꯑꯁꯦ ꯃꯃꯥꯡꯒꯤ ꯃꯄꯣꯛꯇ ꯂꯥꯏꯔꯕ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯄꯣꯛꯈꯤ꯫ ꯃꯃꯤꯡꯗꯤ ꯌꯥꯡꯕ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯥ ꯁꯟ ꯃꯌꯥꯝꯗꯣ ꯁꯦꯟꯅꯕꯒꯤ ꯊꯕꯛ ꯁꯨꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯣꯡꯃ ꯁꯟ ꯃꯌꯥꯝ ꯑꯃ ꯂꯝꯍꯥꯡ ꯑꯃꯗ ꯄꯨꯊꯔꯛꯂꯒ ꯁꯖꯤꯛ ꯍꯅꯧꯁꯤꯡ ꯑꯗꯨ ꯄꯤꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯟꯒꯤ ꯁꯖꯤꯛ ꯄꯤꯖꯔꯤꯉꯩ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯆꯥꯏꯕꯦꯝꯃ ꯊꯣꯏꯕꯤ ꯂꯥꯛꯇꯨꯅ ꯌꯥꯡꯕꯗ ꯂꯛꯅꯔꯛꯈꯤꯕꯗꯣ꯫ ꯃꯆꯥꯏꯕꯦꯝꯃ ꯊꯣꯏꯕꯤꯅ ꯌꯥꯡꯕꯗ "ꯍꯣ ꯄꯥꯝꯃꯨꯕꯣ, ꯌꯦꯡꯂꯨ ꯌꯦꯡꯂꯨ ꯈꯨꯗꯤꯡ ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯕ ꯂꯥꯏꯔꯦꯝꯕꯒ ꯆꯥꯡꯗꯝꯅꯕꯗ ꯂꯥꯏꯔꯦꯝꯕ ꯑꯣꯏꯅ ꯃꯥꯏꯊꯤꯒꯗꯕ ꯅꯤꯡꯊꯤꯔꯕ ꯅꯍꯥꯛꯄꯨ ꯃꯐꯝ ꯀꯗꯥꯏꯗꯒꯤꯅꯣ, ꯀꯔꯤ ꯃꯤꯡ ꯀꯧꯕꯒꯦ?" ꯃꯆꯥ ꯏꯕꯦꯝꯃ ꯊꯣꯏꯕꯤꯅ ꯍꯥꯏꯔꯛꯂꯤꯕꯗꯣ ꯌꯥꯡꯕꯁꯨ ꯇꯥꯔꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ: "ꯆꯤꯡꯂꯦꯝꯂꯕꯤ ꯁꯛꯍꯦꯟꯕꯤ ꯃꯆꯥꯏꯕꯦꯝꯃ, ꯅꯅꯥꯏ ꯑꯩꯍꯥꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯕ ꯈꯨꯜ ꯑꯁꯤꯗꯒꯤꯅꯤ꯫ ꯏꯃꯤꯡꯅ ꯌꯥꯡꯕ ꯍꯥꯏꯅ ꯀꯧꯖꯩ ꯃꯆꯥꯏꯕꯦꯝꯃ." ꯃꯆꯥꯏꯕꯦꯝꯃ ꯊꯣꯏꯕꯤꯗꯣ ꯌꯥꯡꯕꯒꯤ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯃꯅꯥꯛꯇ ꯆꯤꯡꯁꯤꯟꯕꯒꯨꯝ ꯐꯥꯎꯈ꯭ꯔꯦ꯫ ꯌꯥꯡꯕꯒꯤ ꯃꯅꯥꯛꯇ ꯃꯆꯥꯏꯕꯦꯝꯃ ꯊꯣꯏꯕꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯆꯥꯏꯕꯦꯝꯃ ꯊꯣꯏꯕꯤꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯇꯥꯔꯣꯏꯁꯤꯡꯗꯤ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯤ ꯑꯃꯁꯨꯡ ꯀꯤꯕꯁꯨ ꯐꯥꯎꯔꯤ꯫ ꯃꯄꯥ ꯏꯕꯨꯡꯉꯣꯒꯤ ꯈꯜꯂꯒ ꯃꯆꯥꯏꯕꯦꯝꯃ ꯊꯣꯏꯕꯤꯅ ꯌꯥꯡꯕꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯁꯖꯤ ꯃꯤꯁꯅꯥ ꯑꯅꯤꯗꯨꯅ ꯌꯦꯡꯕꯗ ꯂꯣꯟꯅ ꯂꯣꯟꯅ ꯃꯤꯠꯆꯤꯒꯤ ꯇꯦꯟ ꯀꯥꯞꯁꯤꯜꯂꯤ꯫ ꯌꯥꯡꯕꯗꯤ ꯑꯗꯨꯝꯅꯒ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤꯅ ꯃꯤꯠꯆꯤ ꯈꯠꯂꯛꯄ ꯑꯗꯨꯗ ꯊꯣꯏꯕꯤꯗ ꯉꯥꯎꯈ꯭ꯔꯦ꯫ ꯂꯥꯏꯔꯕ ꯃꯆꯥꯅꯤ, ꯑꯇꯣꯟꯕ ꯖꯥꯇꯤꯅꯤ ꯍꯥꯏꯕꯁꯦ ꯀꯥꯎꯊꯣꯛꯂꯨꯔꯦ꯫ ꯃꯆꯥꯏꯕꯦꯝꯃ ꯊꯣꯏꯕꯤꯒꯤ ꯅꯨꯡꯁꯤꯒꯤ ꯇꯦꯟꯅ ꯂꯥꯏꯔꯕ ꯃꯆꯥ ꯌꯥꯡꯕꯒꯤ ꯊꯃꯣꯏꯗ ꯊꯨꯝꯅ ꯄꯥꯟꯈ꯭ꯔꯦꯗꯣ꯫ ꯄꯥꯈꯪ ꯂꯩꯁꯥ ꯑꯅꯤꯒꯤ ꯃꯇꯧ ꯎꯕꯗ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯐꯥꯎꯕ ꯂꯣꯠꯂꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯉꯥꯏꯍꯥꯛ ꯃꯤꯠꯀ ꯃꯤꯠꯀ ꯃꯤꯠꯆꯥꯟꯅꯔꯕ ꯃꯇꯨꯡ ꯌꯥꯡꯕ ꯃꯪꯂꯥꯛꯅꯔꯨꯔꯕ ꯑꯃꯒꯨꯝ ꯋꯥꯈꯜ ꯇꯥꯔꯛꯈꯤ꯫ ꯊꯥꯖꯒꯨꯝꯕꯤ ꯃꯥꯏꯊꯣꯡꯗ ꯃꯤꯠ ꯀꯨꯞꯇ ꯌꯦꯡꯂꯝꯕ ꯌꯥꯡꯕꯗꯣ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯃꯃꯥꯏꯗꯣ ꯂꯨꯞꯊꯈ꯭ꯔꯦ꯫ ꯌꯥꯡꯕꯅ ꯌꯦꯡꯂꯛꯇ꯭ꯔꯕ ꯑꯗꯨꯗ ꯅꯨꯖꯥ ꯑꯣꯏꯕꯤ ꯃꯍꯥꯛꯇꯤ ꯄꯦꯟꯗ꯭ꯔꯗꯨꯅ ꯊꯃꯣꯏꯗ ꯅꯤꯟꯗꯥ ꯇꯧꯔꯝꯃꯤ꯫
ꯅꯨꯖꯥ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯄꯥꯈꯪ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕ ꯄꯤꯌꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯆꯥ ꯏꯕꯦꯝꯃ ꯊꯣꯏꯕꯤꯅ ꯍꯥꯏꯔꯛꯏ꯫ ꯄꯥꯈꯪ ꯑꯣꯏꯕ ꯄꯥꯝꯃꯨꯕ, ꯅꯍꯥꯛꯀꯤ ꯁꯛꯇꯝꯗ ꯂꯨꯞꯂꯕ ꯊꯃꯣꯏꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯃꯇꯪꯗꯤ ꯄꯤꯕꯤꯌꯨ꯫ ꯏꯀꯥꯏꯕ ꯍꯥꯏꯕ ꯄꯟꯈꯩ ꯑꯗꯣ ꯂꯥꯟꯗꯨꯅ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯕꯤ ꯆꯤꯟꯕꯥꯟꯁꯤꯗꯒꯤ ꯅꯍꯥꯛꯄꯨ ꯅꯨꯡꯁꯤ ꯍꯥꯏꯔꯤꯌꯦ ꯄꯥꯎꯈꯨꯝ ꯑꯃꯇꯪꯗꯤ ꯄꯤꯕꯤꯌꯨ꯫ ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯌꯥꯡꯕꯗꯤ ꯑꯄꯦꯟꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ꯫ ꯌꯥꯡꯕꯒꯤ ꯃꯆꯤꯟꯗꯒꯤꯁꯨ ꯑꯌꯥꯕ ꯄꯤꯔꯝꯃꯤ꯫ ꯃꯆꯥ ꯏꯕꯦꯝꯃꯕꯨ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯖꯕꯗꯤ ꯃꯄꯣꯛꯁꯤꯒꯤ ꯑꯋꯥꯕ ꯀꯣꯛꯄꯤꯕꯅꯤ꯫ ꯅꯍꯥꯛꯀꯤ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯑꯩꯅꯁꯨ ꯅꯍꯥꯛꯄꯨ ꯅꯨꯡꯁꯤꯌꯦ꯫ ꯃꯇꯝ ꯑꯃꯒꯤ ꯈꯣꯡꯆꯠꯇꯤ ꯂꯦꯞꯄ ꯂꯩꯇꯕꯅ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯃꯨꯛ ꯀꯥꯏꯗꯅ ꯃꯆꯥ ꯏꯕꯦꯝꯃ ꯊꯣꯏꯕꯤ ꯁꯅꯥ ꯀꯣꯅꯨꯡ ꯃꯥꯏꯀꯩ ꯄꯥꯡꯈꯤ꯫ ꯃꯍꯥꯛꯅ ꯆꯠꯈ꯭ꯔꯕꯗ ꯅꯤꯡꯗꯨ ꯌꯩꯕꯤ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯁꯝꯂꯥꯡ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯅꯨꯡꯉꯥꯏꯕ ꯏꯄꯥꯛ ꯑꯃꯗ ꯇꯥꯎꯕꯒꯨꯝ ꯇꯥꯎꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯀꯌꯥꯒ ꯇꯨꯡ ꯏꯟꯅꯗꯨꯅ ꯂꯦꯞꯇꯅ ꯆꯠꯂꯤꯕ ꯅꯨꯃꯤꯠꯀꯤ ꯈꯣꯡꯖꯦꯜꯁꯨ ꯄꯟꯊꯨꯡꯐꯝ ꯌꯧꯈꯤꯕꯒꯨꯝ ꯉꯪꯔꯥꯟꯅꯕ ꯃꯆꯨ ꯀꯌꯥ ꯐꯨꯗꯣꯔꯛꯂꯤ꯫ ꯌꯥꯡꯕꯁꯨ ꯃꯍꯥꯛꯅ ꯁꯦꯟꯅꯔꯤꯕ ꯁꯟ ꯃꯌꯥꯝ ꯑꯗꯨ ꯍꯣꯏꯗꯨꯅ ꯃꯌꯨꯝ ꯄꯥꯡꯈꯤꯔꯝꯃꯤ꯫ ꯃꯆꯥ ꯏꯕꯦꯝꯃ ꯊꯣꯏꯕꯤꯒꯤ ꯃꯄꯥ ꯅꯤꯡꯊꯧ ꯑꯁꯦ ꯑꯆꯥꯎ ꯑꯔꯝ ꯄꯥꯝꯕ ꯅꯤꯡꯊꯧ ꯑꯃꯅꯤ꯫ ꯂꯥꯏꯔꯕ ꯇꯣꯜꯂ ꯇꯥꯔꯕꯁꯤꯡꯕꯨꯅ ꯃꯔꯨꯞ ꯑꯣꯏꯅꯤꯡꯗꯕ ꯅꯤꯡꯊꯧꯅꯤ꯫ ꯃꯆꯥ ꯅꯤꯡꯑꯣꯜ ꯑꯗꯨꯅ ꯈꯔ ꯊꯦꯡꯅ ꯍꯟꯖꯤꯜꯂꯛꯄ ꯑꯗꯨꯗ ꯃꯄꯥ ꯏꯕꯨꯡꯉꯣꯅ ꯉꯥꯏꯈꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯄꯥ ꯅꯤꯡꯊꯧꯅ "ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯅꯍꯥꯛꯄꯨ ꯃꯐꯝ ꯀꯩꯗ ꯆꯠꯂꯨꯕꯅꯣ? ꯑꯁꯨꯛ ꯊꯦꯡꯅ ꯍꯜꯂꯛꯂꯤꯕꯗꯤ ꯏꯄꯥꯅ ꯁꯥꯎꯒꯗꯧꯕ, ꯏꯀꯥꯏꯕ ꯅꯪꯒꯗꯕ ꯊꯕꯛ ꯇꯧꯔꯛꯄꯗꯤ ꯌꯥꯔꯣꯏꯀꯣ? ꯅꯍꯥꯛ ꯑꯁꯦ ꯏꯄꯥꯒꯤꯗꯤ ꯑꯃꯈꯛ ꯌꯥꯎꯖꯕꯤꯅꯤ꯫ ꯏꯆꯥꯅ ꯏꯄꯥꯒꯤ ꯑꯄꯥꯝꯕꯁꯦ ꯈꯪꯅ ꯆꯠꯀꯗꯕꯅꯤ"꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯄꯥ ꯅꯤꯡꯊꯧ ꯃꯍꯥꯛꯀꯤ ꯄꯣꯊꯥꯐꯝꯗ ꯆꯪꯗꯨꯅ ꯐꯝꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯆꯥ ꯏꯕꯦꯝꯃ ꯊꯣꯏꯕꯤꯁꯨ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯌꯥꯡꯕꯒꯤ ꯋꯥꯈꯜ ꯈꯟꯗꯨꯅ ꯍꯤꯞꯂꯤ꯫ ꯑꯩꯅ ꯈꯜꯂꯤꯕ ꯑꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ? ꯏꯆꯝ ꯆꯝꯖꯕ ꯂꯥꯏꯔꯕ パꯈꯪ ꯑꯗꯨꯕꯨ ꯀꯔꯤꯒꯤ ꯑꯁꯨꯝ ꯄꯥꯝꯂꯨꯔꯤꯕꯅꯣ? ꯀꯔꯤꯒꯨꯝꯕ ꯏꯄꯥ ꯅꯤꯡꯊꯧꯅ ꯈꯪꯈ꯭ꯔꯕꯗꯤ ꯃꯍꯥꯛ ꯀꯔꯤ ꯑꯣꯏꯒꯅꯤ? ꯑꯗꯨꯒ ꯑꯩꯅ ꯀꯝꯗꯧꯕ? ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯃꯆꯥ ꯑꯩꯒꯤ ꯑꯄꯥꯝꯕꯗ ꯌꯦꯠꯀꯗꯕ ꯏꯄꯥꯅꯤ꯫ ꯑꯗꯨꯒ ꯂꯥꯏꯔꯕ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯗꯨ ꯏꯄꯥꯅ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯏꯄꯥ ꯅꯤꯡꯊꯧꯅ ꯃꯍꯥꯛꯄꯨ ꯑꯋꯥꯐꯝꯗ ꯇꯥꯍꯟꯈꯤꯒꯗ꯭ꯔꯥ? ꯋꯥꯈꯜ ꯃꯌꯥꯝ ꯑꯁꯤꯅ ꯊꯣꯏꯕꯤ ꯄꯣꯊꯥꯐꯝ ꯈꯪꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯅꯣꯡꯉꯥꯟꯕꯒ ꯃꯍꯥꯛꯄꯨ ꯎꯅꯔꯨꯔꯒꯦ ꯍꯥꯏꯅꯗꯤ ꯈꯟꯖꯔꯤ꯫ ꯑꯃꯔꯣꯝꯗ ꯌꯥꯡꯕ ꯉꯁꯤꯗꯤ ꯀꯌꯥꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯥꯛꯂꯤꯕ꯫ ꯃꯍꯥꯛꯀꯤ ꯃꯇꯧ ꯎꯕꯗ ꯈꯨꯜꯒꯤ ꯅꯍꯥ ꯑꯍꯟ ꯐꯥꯎꯕ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯂꯤ꯫ ꯁꯟ ꯃꯌꯥꯝ ꯑꯗꯨꯕꯨ ꯃꯌꯨꯝ ꯃꯌꯨꯝꯗ ꯆꯪꯍꯟꯈ꯭ꯔꯕ ꯃꯇꯨꯡ ꯑꯃꯣꯠꯄ ꯃꯁꯥꯗꯣ ꯄꯨꯈ꯭ꯔꯤꯗ ꯀꯨꯝꯗꯨꯅ ꯁꯦꯡꯅ ꯆꯥꯝꯊꯣꯛꯂꯤ꯫ ꯄꯨꯝꯅꯃꯛ ꯑꯗꯨ ꯂꯣꯏꯔꯕꯗ ꯃꯌꯨꯝꯗ ꯆꯪꯂꯛꯇꯨꯅ ꯑꯃꯣꯠꯄ ꯃꯐꯤ ꯃꯔꯣꯜ ꯑꯗꯨ ꯍꯣꯡꯗꯣꯛꯂꯕ ꯃꯇꯨꯡ ꯐꯃꯨꯡꯗ ꯍꯤꯞꯊꯗꯨꯅ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯋꯥꯈꯜ ꯈꯟꯖꯔꯤ꯫ ꯀꯔꯤꯅꯣ ꯑꯩꯒꯤ ꯏꯆꯥꯁꯤꯕꯣ? ꯅꯍꯥꯟꯈꯩꯗꯤ ꯊꯕꯛ ꯍꯜꯂꯛꯄꯒ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯥ ꯍꯥꯏꯅ ꯍꯦꯛ ꯍꯦꯛ ꯍꯪꯂꯝꯕꯅꯤ꯫ ꯑꯗꯨꯒ ꯉꯁꯤꯗꯤ ꯃꯃꯥ ꯑꯩꯉꯣꯟꯗ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯆꯪꯗꯨꯅ ꯍꯤꯞꯈ꯭ꯔꯦ꯫ ꯃꯥꯒꯤꯁꯦ ꯄꯥꯈꯪ ꯐꯥꯔꯛꯄꯒꯤ ꯋꯥꯈꯜ ꯑꯅꯧꯕ ꯈꯜꯂꯤꯕ ꯍꯥꯏꯕꯗꯣ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯃꯥ ꯊꯔꯣꯁꯨ ꯋꯥꯈꯜ ꯑꯗꯨ ꯈꯟꯅ ꯃꯣꯃꯣꯟ ꯃꯣꯃꯣꯟꯁꯨ ꯅꯣꯛꯇꯨꯅ ꯆꯥꯛ ꯑꯗꯨ ꯊꯣꯡꯂꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯥꯛ ꯇꯣꯛꯂꯗꯨꯅ ꯃꯃꯥ ꯊꯔꯣꯅ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯒ "ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯀꯔꯤꯅꯣ ꯏꯆꯥꯁꯦ ꯉꯁꯤꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯦꯡꯅꯔꯛꯄ ꯃꯥꯜꯂꯤꯗ? ꯏꯃꯥꯗ ꯁꯦꯡꯅ ꯍꯥꯏꯌꯨ, ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯉꯁꯤ ꯊꯕꯛ ꯆꯠꯄꯗ ꯀꯔꯤ ꯀꯔꯤ ꯊꯦꯡꯅꯔꯛꯄ"꯫ ꯃꯃꯥꯅ ꯍꯪꯂꯛꯂꯕ ꯑꯗꯨꯗ ꯈꯨꯝꯗꯕꯗꯤ ꯌꯥꯗ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯌꯥꯡꯕꯒꯤ ꯃꯁꯥ ꯑꯗꯣ ꯈꯔ ꯏꯀꯥꯏꯔꯞ ꯇꯧꯅ ꯃꯃꯥ ꯊꯔꯣꯗ ꯃꯌꯦꯛ ꯁꯦꯡꯅ ꯇꯝꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯃꯥ ꯊꯔꯣꯗꯤ ꯃꯀꯣꯛꯇ ꯃꯈꯨꯠ ꯑꯗꯨ ꯍꯥꯞꯆꯩ꯫ "ꯅꯠꯇꯦ ꯅꯠꯇꯦ ꯏꯕꯨꯡꯉꯣ, ꯈꯣꯡꯐꯝ ꯑꯗꯣ ꯆꯨꯝꯗꯦ꯫ ꯑꯗꯨꯅ ꯈꯣꯡꯐꯝ ꯑꯗꯣ ꯍꯟꯗꯣꯛꯎ꯫ ꯑꯇꯣꯞꯄ ꯏꯆꯝ ꯆꯝꯕ ꯅꯨꯄꯤꯁꯨ ꯅꯠꯇꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯆꯥ ꯏꯕꯦꯝꯃꯕꯨ ꯅꯍꯥꯛꯀ ꯀꯩꯗꯧꯅꯨꯡꯗ ꯆꯥꯡꯗꯝꯅꯕ ꯌꯥꯔꯣꯏꯀꯣ? ꯀꯔꯤꯒꯨꯝꯕ ꯅꯤꯡꯊꯧꯅ ꯈꯪꯈ꯭ꯔꯕꯗꯤ ꯏꯃꯥ ꯏꯆꯥꯗꯤ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ꯫ ꯏꯃꯥ ꯏꯆꯥꯅ ꯍꯥꯎꯕ ꯍꯥꯎꯇꯕ ꯆꯥꯗꯨꯅ ꯍꯔꯥꯎꯅ ꯂꯩꯃꯤꯟꯅꯔꯤꯕ ꯑꯁꯦ
ꯈꯪꯎꯊꯛꯇ ꯃꯥꯡꯈꯤꯅꯕ ꯁꯤꯟꯒꯅꯨꯀꯣ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ꯫ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯣ ꯌꯥꯡꯕꯁꯨ ꯌꯥꯅꯤꯡꯏ, ꯑꯗꯨꯕꯨ ꯑꯍꯥꯟꯕꯗ ꯐꯥꯎꯈꯤꯕ ꯊꯃꯣꯏꯒꯤ ꯑꯃꯛꯄ ꯂꯩꯇ꯭ꯔꯕ ꯃꯔꯤ ꯑꯣꯏꯔꯨꯕꯅ ꯌꯥꯅꯤꯡꯗ ꯌꯥꯕꯗ ꯇꯥꯔꯝꯃꯤ꯫ ꯌꯥꯡꯕꯗꯤ ꯅꯤꯡꯊꯧꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯗꯤ ꯄꯨꯛꯆꯦꯜ ꯈꯪꯗꯕꯒꯤꯅꯤ꯫ ꯄꯨꯝꯅꯃꯛ ꯈꯪꯂꯤꯕ ꯃꯃꯥꯅꯗꯤ ꯃꯆꯥꯒꯤꯗꯃꯛ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯊꯦꯡꯈ꯭ꯔꯗꯨꯅ ꯇꯨꯝꯅꯕ ꯆꯪꯅꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯌꯥꯡꯕ ꯈꯨꯜ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯄꯥꯜꯗ ꯎꯪꯗꯨꯅ ꯐꯝꯂꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯃꯁꯨ ꯌꯥꯝꯅ ꯆꯣꯛꯊꯅ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯗꯨ ꯌꯧꯔꯕꯗ ꯃꯈꯨꯠ ꯑꯗꯨ ꯏꯁꯤꯡ ꯈꯨꯖꯣꯞ ꯈꯔ ꯀꯟꯗꯨꯅ ꯅꯣꯟꯊꯔꯒ ꯊꯛꯂꯤ꯫ ꯏꯁꯤꯡ ꯑꯗꯨ ꯂꯦꯡꯂꯛꯄ ꯑꯗꯨꯗ ꯌꯥꯡꯕꯁꯨ ꯃꯃꯥꯏ ꯑꯗꯣ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯏ꯫ ꯃꯇꯝ ꯑꯗꯨꯗ ꯑꯍꯟ ꯑꯣꯏꯔꯕ ꯑꯁꯣꯟꯕ ꯅꯨꯄꯥ ꯑꯃꯅ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯊꯛꯂꯤꯕꯗꯣ ꯎꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯌꯥꯡꯕꯒꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯌꯥꯡꯕꯅ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯑꯍꯜ ꯑꯣꯏꯔꯕ ꯏꯄꯥꯒꯨꯝꯕ, ꯅꯍꯥꯛꯄꯨ ꯃꯐꯝ ꯀꯩꯗꯒꯤ ꯂꯥꯛꯄꯅꯣ? ꯌꯥꯝꯅ ꯆꯣꯛꯊꯅꯁꯨ ꯎꯔꯦ꯫ ꯑꯣ ꯏꯆꯥꯒꯨꯝꯕ, ꯏꯄꯥ ꯑꯁꯦ ꯆꯤꯡꯗꯣꯜ ꯀꯌꯥ ꯂꯥꯜꯂꯒ ꯂꯩꯕ ꯂꯥꯏ ꯅꯤꯡꯐꯝ ꯑꯃꯗꯒꯤ ꯂꯥꯛꯄꯅꯤ꯫ ꯅꯨꯃꯤꯠ ꯀꯌꯥ ꯆꯥꯗ ꯊꯛꯇ ꯂꯥꯛꯄꯅ ꯏꯁꯥꯁꯦ ꯆꯔꯥꯝ ꯆꯗꯠꯅꯔꯦ꯫ ꯄꯨꯛ ꯑꯁꯤꯁꯨ ꯁꯔꯨ ꯊꯦꯡꯉꯛꯀꯗꯧꯔꯦ ꯆꯥꯗꯕꯅ"꯫ ꯑꯍꯟ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯋꯥꯍꯩꯗ ꯌꯥꯡꯕ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯍꯜ ꯑꯗꯨꯗ ꯑꯁꯨꯝꯅ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯏ, "ꯏꯄꯥꯒꯨꯝꯕ, ꯍꯧꯖꯤꯛꯇꯤ ꯏꯄꯥꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯑꯗꯣ ꯀꯣꯛꯂꯒꯅꯤ꯫ ꯀꯔꯤꯁꯨ ꯋꯥꯕꯤꯒꯅꯨ, ꯅꯆꯥꯒꯤ ꯇꯨꯡ ꯏꯟꯕꯤꯔꯛꯑꯣ꯫ ꯏꯕꯨꯡꯉꯣ, ꯏꯆꯥꯒꯨꯝꯕ, ꯅꯍꯥꯛꯀꯤ ꯃꯤꯅꯨꯡꯁꯤ ꯑꯁꯤꯗ ꯏꯄꯥꯗꯤ ꯄꯦꯜꯂꯦ꯫ ꯑꯗꯣ ꯏꯄꯥ ꯏꯆꯥꯒꯤ ꯌꯨꯝꯗꯗꯤ ꯆꯪꯉꯛꯑꯔꯣꯏꯒꯦ꯫ ꯏꯆꯥꯅ ꯏꯄꯥꯕꯨ ꯄꯤꯖ ꯄꯤꯊꯛ ꯇꯧꯅꯤꯡꯂꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯈꯣꯡꯂꯩ ꯈꯔ ꯊꯨꯅ ꯂꯥꯛꯎ꯫ ꯏꯄꯥ ꯃꯐꯝ ꯑꯁꯤꯗ ꯉꯥꯏꯔꯝꯒꯦꯀꯣ꯫ ꯆꯠꯂꯣ ꯆꯠꯂꯣ"꯫ ꯑꯁꯨꯝꯅ ꯌꯥꯡꯕ ꯃꯌꯨꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯥꯏꯅ ꯆꯥꯟꯕ ꯍꯥꯏꯕꯗꯨꯅꯤ ꯃꯍꯥꯛꯅ ꯃꯌꯨꯝ ꯆꯪꯉꯨꯕꯗ ꯆꯥꯛ ꯊꯤꯗꯨꯅ ꯊꯅꯝꯂꯦ, ꯑꯗꯨꯒ ꯃꯃꯥꯗꯤ ꯊꯕꯛ ꯑꯃ ꯆꯠꯈꯤꯔꯝꯃꯤ꯫ ꯆꯥꯛ ꯑꯗꯨ ꯄꯨꯔꯒ ꯑꯍꯟ ꯑꯣꯏꯔꯕ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯗ ꯄꯤꯔꯝꯃꯤ꯫ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨꯁꯨ ꯆꯥꯛ ꯑꯦꯟꯁꯥꯡ ꯃꯊꯦꯜꯁꯤꯡꯗꯣ ꯍꯥꯎꯅ ꯆꯥꯔꯤ꯫ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕꯗ ꯅꯨꯄꯥ ꯑꯗꯨꯅ ꯌꯦꯡꯕꯗ ꯋꯥꯐꯝ ꯈꯔ ꯍꯥꯏꯔꯝꯃꯤ꯫ "ꯏꯆꯥꯅꯨꯄꯥ, ꯅꯍꯥꯛꯄꯨ ꯀꯔꯤ ꯃꯤꯡ ꯀꯧꯕꯒꯦ"? "ꯏꯄꯥꯒꯨꯝꯕ, ꯅꯆꯥꯒꯤ ꯃꯤꯡ ꯌꯥꯡꯕ ꯀꯧꯖꯩ"꯫ "ꯑꯣ, ꯏꯆꯥꯒꯤ ꯃꯥꯏꯊꯣꯡ ꯑꯁꯦ ꯏꯄꯥꯅ ꯌꯦꯡꯕꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯎꯕ ꯉꯝꯃꯤ꯫ ꯅꯤꯡꯊꯤꯖꯅ ꯐꯝꯃꯨꯀꯣ"꯫ ꯌꯥꯡꯕꯁꯨ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯤꯕꯗꯣ ꯃꯊ꯭ꯋꯥꯏ ꯌꯥꯎꯅ ꯇꯥꯔꯝꯃꯤ꯫ "ꯌꯦꯡꯉꯣꯏ, ꯅꯍꯥꯛꯁꯦ ꯅꯔꯥꯏꯕꯛ ꯌꯥꯝꯅ ꯊꯤꯒꯗꯧꯔꯤ꯫ ꯏꯄꯥꯅ ꯍꯥꯏꯖꯤꯟꯕ ꯅꯠꯇꯦ, ꯅꯍꯥꯛꯀꯤ ꯃꯄꯣꯛꯁꯦ ꯂꯥꯏꯅ, ꯇꯥꯏꯕꯪ ꯃꯄꯨꯅ ꯀꯨꯏꯅ ꯄꯨꯟꯁꯤꯌꯨ ꯇꯝꯂꯝꯗ꯭ꯔꯦ꯫ ꯅꯍꯥꯛꯅ ꯅꯪꯒꯤ ꯇꯥꯂꯣꯏ ꯑꯃ ꯐꯪꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯅꯈꯣꯏ ꯑꯅꯤꯃꯛ ꯊꯋꯥꯏ ꯃꯥꯡꯃꯤꯟꯅꯒꯅꯤ"꯫ ꯏꯄꯥꯒꯨꯝꯕꯅ ꯇꯥꯛꯄꯤꯔꯤꯕ ꯋꯥꯐꯝꯁꯤꯕꯣ? "ꯏꯕꯨꯡꯉꯣ, ꯄꯨꯝꯅꯃꯛꯁꯦ ꯅꯍꯥꯛꯀꯤ ꯂꯥꯏꯕꯛꯇ ꯇꯝꯈ꯭ꯔꯕ ꯉꯥꯛꯇꯅꯤ, ꯑꯗꯨꯒ ꯅꯈꯣꯏ ꯑꯅꯤ ꯃꯄꯣꯛ ꯑꯃꯗ ꯊꯨꯡꯅꯒꯅꯤ꯫ ꯏꯄꯥꯒꯨꯝꯕ, ꯃꯊꯪ ꯃꯄꯣꯛꯇ ꯑꯩ ꯀꯔꯤ ꯃꯄꯣꯛꯇ ꯄꯣꯛꯀꯅꯤ ꯈꯪꯂꯕꯗꯤ ꯍꯥꯏꯕꯤꯔꯝꯃꯨ, ꯅꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯖꯔꯤ"꯫ "ꯏꯆꯥꯒꯨꯝꯕ, ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯗꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ꯫ ꯅꯍꯥꯛꯀ ꯍꯧꯖꯤꯛ ꯈꯪꯅꯔꯤꯕꯤ ꯃꯤꯁꯛꯇꯣ ꯏꯄꯥꯒꯤ ꯅꯥꯛꯇ ꯄꯨꯗꯨꯅ ꯂꯥꯛꯎ꯫ ꯃꯇꯝ ꯑꯗꯨꯗ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯊꯪ ꯃꯄꯣꯛꯇ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯣ ꯑꯩ ꯍꯥꯏꯔꯒꯦ"꯫ ꯑꯍꯜ ꯑꯁꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯌꯥꯡꯕ ꯃꯊ꯭ꯋꯥꯏ ꯋꯥꯔꯕꯁꯨ ꯃꯊꯪꯒꯤ ꯃꯄꯣꯛꯇ ꯊꯨꯡꯅꯒꯅꯤ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯈꯔꯗꯤ ꯍꯔꯥꯎꯔꯝꯃꯤ꯫ ꯌꯥꯡꯕꯅ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯄꯥꯒꯨꯝꯕ, ꯅꯍꯥꯛꯇꯤ ꯃꯐꯝ ꯀꯩꯗ ꯂꯩꯒꯅꯤ"? "ꯏꯆꯥꯅꯨꯄꯥ, ꯏꯄꯥ ꯃꯐꯝ ꯑꯁꯤꯒꯤ ꯎꯃꯪꯁꯦ ꯑꯁꯤꯗ ꯂꯩꯒꯅꯤ꯫ ꯑꯩꯒꯤꯗꯤ ꯌꯨꯝ ꯂꯩꯇꯦ, ꯑꯗꯨꯒ ꯑꯩꯈꯣꯏꯗꯤ ꯅꯈꯣꯏꯒꯁꯨ ꯇꯣꯠꯅ ꯇꯤꯟꯅꯗꯨꯅ ꯂꯩꯕ ꯌꯥꯗꯦ꯫ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯃꯄꯨꯗ ꯀꯠꯈ꯭ꯔꯕꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯅꯍꯥꯛꯁꯨ ꯅꯌꯨꯝꯗ ꯍꯟꯖꯔꯣ, ꯑꯗꯨꯒ ꯏꯄꯥꯅ ꯍꯥꯏꯕꯗꯣ ꯀꯥꯎꯒꯅꯨꯀꯣ꯫ ꯅꯈꯣꯏ ꯑꯅꯤ ꯁꯨꯔꯀꯥꯟꯗ ꯏꯄꯥꯒꯤ ꯅꯥꯛꯇ ꯂꯥꯛꯎ"꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯣ ꯎꯃꯪ ꯑꯗꯨꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯌꯥꯡꯕꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯋꯥꯈꯜ ꯀꯌꯥ ꯈꯜꯂꯝꯃꯤ꯫ ꯌꯥꯡꯕ ꯍꯥꯟꯅꯒꯨꯝꯅ ꯁꯟ ꯃꯌꯥꯝ ꯑꯗꯨꯕꯨ ꯍꯣꯏꯗꯨꯅ ꯈꯨꯜ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯄꯨꯔꯛꯂꯤ꯫
Amaromda macha ibema thoibidi yangbagi manakta yamna chatningba haibado oirami. Adubu konung asidagi matau karamna thokani mapaning thauda kari haigani asi khanbadasu awabado asi khanbadasu makok ado ngaurabani. Macha ibema thoibigi mataroi kharaga karina phagani matau karamna thoksige haina khanarami. Amaromda yangbadi san mayam aduga ahangba lamhang amada yaurakli. San mayam sing adusu mafam aduda hauriba anauba sajik hanau singdo saduna leiri. Yangba macha ibemabu uningba phaurami. Adubu konungda karamna chatkani asi khanjai. Adubu nupa oiba mahaki thamoina asengba nungsiba haibado oikibana yangbagi mafamda aki tujungbasu phaukhidre. San mayam aduna sajik charingai tanja asida yangbasu konungda chatpa haurami. Amaromda macha ibemagi mataroi amana upai ama leire hairaki. Matam aduda macha ibemana karamba upaino haina yamna khangningna hangjarai. Macha ibema atei kaisu nateda ipa ibungoda asumna hairasi. Kaithelda chatuna hai lei khara leiruge thintaba tawdana konungda amuk pangjarake hairasi. Adu oirabadi ipa ibungona yabirakani khalli. Aikhoisu yauraga chatpanina chingnabasu kaisu leiraroi. Ngarangdi kharasu thengkhre aduna ipa ibungona chairibani. Ado ngasidi thuna halaksiko ita. Macha ibema thoibisu mata asina hairiba ase yaninglami. Maram aduna mapaning thaugi manakta changduna mapaning thauda hairami. Ipaning thau nacha kurumjari. O ipagi imom kari leire ngasise ipada karigumba wafam ama hainingba mali hayu hayu. Ipa ibungo nacha ngasise kaithel phawbada thokjaruge itaroi kharaga. Ipagi imom kaithelda kaidoba chatluge haibanone. Ipa ibungo kaithelda yoliba hailei khara yengluge tawbani. Konung asida asum leibase wakhal yamna wasilai. Ipagi mai choknaba namomna tawjaroye. Mapaning thau adusu machagi wahai asida thajaraduna harauna yarami. Mapana yabirakpa asida thoibisu yamna harauba haibado oirami. Asumna mata kharaga tawduna macha ibema konungdagi thoklakli. Amaromda yangbasu konung yaurakadauri. Yangbana mafam aduda leiriba leirak khulak kaya adu yengduna laklingai matam aduda arapada nupi khara lakliba adusu urami. Yangbadi macha ibemani haiba khangdri. Macha ibema thoibisu konungda halakpa thenglani pakhatna makhong ani ado kanna thangduna chatli. Mataroising adudi warabani. Adubu thoibidi yangbagi mana yauningbana awabaga khangkhidre. Asumna ngaihaki matung macha ibemabu yangban urami. Matam aduda yangbana kaurai. Macha ibemana nong makhak yangbagi khonjel takiba mikuptudagi thamoigi kakhanamada latuna thamkibana kaurakliba nupagi khonjel se yangbani haiba khangki. Mamayadu kaurakliba maikei adomda leithoktuna yenglai. Matam aduda thamoigi mapu oihaningliba yangba oiramba aduda magi manakta kanna chensillaktuna thamoi penna chekna konsinjarami. Makhoi anigi matau ubada liri sitlamba ayingba malang mahaksu mikuptuda chap lepkhirami. Pakhang laisa anido wadi ngangnada nungsibagi mayaina henkibana ngaihakti yangbagi mathanungda macha ibemadi waruraba misak amagum pothajari. Makhoi anigi achikpa adubu khanghaudaba khonjel amada thugairei. Matam aduda thoibi ado ikairami. Mata amana macha ibema mafam ase lambini adugisu mathakta konung mayani. Mafam asigi micham amana ukhrabadi ipaning thauda tamlukhini. Aikhoi awafamda tagani. Mafam saba ama yengduna chatlasi. Macha ibema thoibisu mataroi aduna haibaduda yarami. Adudi ita nakhoi mafam aswaida ngaihaktang ngaibiramo. Asi hairaga yangbagi khudang adu paiduna mafam adudagi khara chatlaga leiriba
ꯑꯆꯤꯛꯄ ꯃꯐꯝ ꯑꯃꯗ ꯐꯝꯃꯤꯟꯅꯗꯨꯅ ꯅꯨꯡꯁꯤ ꯋꯥꯔꯤ ꯆꯤꯂꯣꯛꯅꯔꯤ꯫ ꯊꯃꯣꯏ ꯁꯦꯡꯕ ꯅꯨꯡꯁꯤꯕ ꯑꯣꯏꯈꯤꯕꯅ ꯃꯇꯝ ꯑꯗꯨꯁꯨ ꯆꯦꯟꯊꯔꯛꯂꯤꯕ ꯇꯨꯔꯦꯜꯒꯤ ꯏꯆꯦꯜ ꯑꯃꯒꯨꯝ ꯌꯥꯡꯅ ꯆꯦꯟꯈꯤꯕꯅ ꯃꯇꯝ ꯑꯗꯨ ꯊꯦꯡꯖꯤꯜꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯆꯥꯏꯕꯦꯝꯃ ꯊꯣꯏꯕꯤꯗꯤ ꯄꯥꯝꯃꯨꯕ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇꯒꯤ ꯈꯣꯡꯀꯥꯞ ꯃꯀꯥ ꯑꯃ ꯐꯥꯎꯕ ꯊꯥꯡꯗꯣꯛꯅꯤꯡꯗꯕ ꯍꯥꯏꯕꯗꯣ ꯑꯣꯏꯈ꯭ꯔꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯇꯥꯔꯣꯏ ꯑꯃꯅ ꯊꯣꯏꯕꯤꯕꯨ ꯀꯟꯅ ꯀꯧꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯆꯥꯏꯕꯦꯝꯃꯁꯨ ꯇꯥꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯑꯗꯣ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯃꯇꯥꯔꯣꯏꯁꯤꯡ ꯑꯗꯨꯗ ꯅꯈꯣꯏ ꯀꯣꯅꯨꯡꯗ ꯍꯟꯈ꯭ꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯥꯔꯣꯏꯁꯤꯡ ꯑꯗꯨꯗꯤ ꯃꯆꯥꯏꯕꯦꯝꯃ ꯌꯥꯎꯗꯅ ꯀꯣꯅꯨꯡꯗ ꯀꯔꯝꯅ ꯍꯟꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯆꯥꯏꯕꯦꯝꯃꯅ ꯏꯇꯥꯁꯤꯡ, ꯅꯈꯣꯏ ꯑꯋꯥꯕ ꯇꯥꯒꯅꯤ ꯍꯥꯏꯕꯒꯤ ꯄꯥꯈꯠꯄ ꯂꯩꯒꯅꯨ꯫ ꯏꯄꯥ ꯅꯤꯡꯊꯧꯅ ꯑꯩꯕꯨ ꯍꯪꯂꯛꯄ ꯃꯤꯀꯨꯞꯇ ꯑꯁꯨꯝꯅ ꯈꯨꯝꯕꯤꯌꯨꯀꯣ ꯏꯇꯥ꯫ ꯃꯆꯥꯏꯕꯦꯝꯃꯒ ꯀꯩꯊꯦꯜꯗ ꯍꯩ ꯂꯩ ꯃꯈꯜ ꯀꯌꯥꯗꯣ ꯌꯦꯡꯂꯤꯉꯩ ꯃꯆꯥꯏꯕꯦꯝꯃ ꯑꯩꯈꯣꯏꯕꯨ ꯉꯥꯏꯍꯥꯛꯇꯪ ꯃꯐꯝꯁꯤꯗ ꯂꯩꯔꯝꯃꯨ ꯍꯥꯏꯔꯝꯈꯤ꯫ ꯑꯗꯨꯒ ꯃꯆꯥꯏꯕꯦꯝꯃꯗꯤ ꯅꯈꯣꯏꯒꯤ ꯅꯥꯛꯇ ꯍꯜꯂꯛꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯌꯨꯀꯣ ꯏꯇꯥ꯫ ꯑꯗꯨꯒ ꯏꯄꯥ ꯅꯤꯡꯊꯧꯗ ꯑꯩꯒ ꯅꯨꯄꯥꯁꯤꯒ ꯆꯠꯈ꯭ꯔꯦ ꯍꯥꯏꯅ ꯇꯝꯂꯕꯗꯤ ꯁꯣꯏꯗꯅ ꯑꯩ ꯑꯃꯗꯤ ꯃꯍꯥꯛ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ꯫ ꯐꯔꯦ ꯏꯇꯥ, ꯅꯈꯣꯏ ꯍꯟꯈ꯭ꯔꯣ, ꯑꯩꯁꯨ ꯄꯥꯝꯃꯨꯕ ꯃꯍꯥꯛꯀꯤ ꯃꯀꯥꯗ ꯇꯥꯡꯖꯕꯤ ꯎꯔꯤ ꯑꯣꯏꯔꯨꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯅ ꯃꯆꯥꯏꯕꯦꯝꯃꯅ ꯍꯥꯏꯕꯗꯒꯤ ꯃꯇꯥꯁꯤꯡ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯁꯅꯥ ꯀꯣꯅꯨꯡ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯦ꯫ ꯌꯥꯡꯕ ꯑꯃꯗꯤ ꯃꯆꯥꯏꯕꯦꯝꯃ ꯊꯣꯏꯕꯤꯁꯨ ꯌꯥꯡꯕꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯂꯥꯏꯔ ꯁꯪꯒꯥꯏ ꯄꯥꯡꯈꯤꯔꯝꯃꯤ꯫ ꯅꯨꯖꯥ ꯑꯣꯏꯕꯤ ꯃꯍꯥꯛꯁꯨ ꯑꯋꯥꯕ ꯍꯥꯏꯕꯗꯣ ꯑꯃꯠꯇ ꯌꯥꯎꯗ ꯄꯥꯝꯖꯕ ꯃꯍꯥꯛꯀꯤ ꯈꯣꯡꯂꯣꯏ ꯇꯨꯡ ꯏꯟꯖꯔꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯁꯟ ꯃꯌꯥꯝ ꯁꯖꯤꯛ ꯄꯤꯖꯔꯝꯂꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯗꯨꯅ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯄꯣꯊꯥꯔꯝꯃꯤ꯫ ꯃꯇꯝ ꯀꯧꯕ ꯃꯍꯥꯛꯇꯤ ꯂꯦꯞꯄ ꯂꯩꯇ ꯍꯧꯈꯤꯕꯅ ꯅꯨꯃꯤꯠ ꯇꯥꯔꯤ ꯇꯥꯔꯤ ꯇꯧꯔꯛꯂꯦ꯫ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯆꯦꯛꯂꯥ ꯀꯌꯥꯁꯨ ꯀꯣꯏꯅ ꯄꯥꯏꯗꯨꯅ ꯆꯥꯛꯇꯥꯔꯝꯕ ꯀꯌꯥꯁꯨ ꯃꯌꯨꯝ ꯃꯌꯨꯝ ꯄꯥꯡꯅꯈ꯭ꯔꯦ꯫ ꯌꯥꯡꯕ ꯑꯃꯗꯤ ꯊꯣꯏꯕꯤꯁꯨ ꯑꯃꯨꯛ ꯂꯥꯏꯔ ꯁꯪꯒꯥꯏ ꯄꯥꯡꯈ꯭ꯔꯦ꯫ ꯑꯃꯔꯣꯝꯗ ꯃꯇꯥꯁꯤꯡ ꯑꯗꯨꯁꯨ ꯀꯣꯅꯨꯡ ꯌꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯀꯔꯤ ꯋꯥꯍꯩ ꯍꯥꯏꯒꯅꯤ, ꯃꯈꯣꯏꯕꯨ ꯗꯟꯗꯤ ꯄꯤꯒꯗ꯭ꯔꯥ ꯈꯜꯂꯨꯕꯗ ꯆꯪꯕ ꯐꯥꯎꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯍꯥꯏꯗꯕ ꯇꯝꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯆꯥꯒꯤ ꯃꯇꯥꯔꯣꯏꯁꯤꯡ ꯆꯪꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯃꯣꯝ ꯊꯣꯏꯕꯤꯗꯤ ꯌꯥꯎꯕ ꯎꯔꯝꯗꯦ꯫ ꯏꯄꯥ ꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯈꯣꯏ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅ ꯃꯆꯥꯅꯨꯄꯤ ꯌꯥꯎꯔꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯃꯗꯨꯗ ꯃꯇꯥꯁꯤꯡ ꯑꯗꯨꯁꯨ ꯀꯤꯕꯗꯤ ꯀꯤꯔꯕꯅꯤ, ꯑꯗꯨꯕꯨ ꯍꯥꯏꯗꯕꯗꯤ ꯌꯥꯗꯕ ꯑꯣꯏꯕꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯆꯥꯏꯕꯦꯝꯃ ꯊꯣꯏꯕꯤꯅ ꯃꯄꯥ ꯅꯤꯡꯊꯧꯗ ꯍꯥꯏꯌꯨ ꯇꯝꯃꯨ ꯍꯥꯏꯔꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨꯃꯛ ꯃꯇꯥꯁꯤꯡ ꯑꯗꯨꯅ ꯇꯝꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯄꯥ ꯅꯤꯡꯊꯧ ꯃꯅꯥ ꯄꯥꯏꯕ ꯌꯥꯈꯤꯗ꯭ꯔꯦ꯫ ꯑꯁꯥꯎꯕ ꯍꯥꯏꯕꯗꯣ ꯑꯣꯏꯈ꯭ꯔꯦ꯫ ꯑꯠꯆꯥꯆꯥ, ꯀꯔꯤ ꯍꯥꯏꯕ? ꯅꯈꯣꯏꯕꯨ ꯃꯥ ꯁꯦꯟꯅꯕꯒꯤ, ꯃꯥ ꯉꯥꯛꯅꯕꯒꯤ ꯅꯠꯇ꯭ꯔꯣ ꯀꯣꯅꯨꯡꯁꯤꯗ ꯊꯝꯂꯤꯕꯁꯦ? ꯅꯈꯣꯏꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯗꯕꯒꯤꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧ ꯑꯗꯣ ꯃꯄꯥꯟꯗ ꯊꯣꯛꯈꯤꯗꯨꯅ ꯃꯅꯥꯏꯁꯤꯡ ꯑꯗꯨꯗ ꯃꯆꯥꯕꯨ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯊꯤꯔꯛꯎ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯑꯗꯨꯗ ꯃꯅꯥꯏꯁꯤꯡ ꯑꯗꯨ ꯄꯟꯊꯕ ꯇꯧꯗꯅ ꯃꯃꯣꯝ ꯊꯣꯏꯕꯤꯕꯨ ꯊꯤꯕ ꯆꯠꯅꯈ꯭ꯔꯦ꯫ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯗꯨꯅ ꯆꯥꯏꯊꯣꯛꯂꯒ ꯃꯆꯥ ꯏꯕꯦꯝꯃ ꯊꯣꯏꯕꯤ ꯊꯤꯕ ꯍꯧꯅꯈ꯭ꯔꯦ꯫ ꯑꯃꯔꯣꯝꯗ ꯊꯣꯏꯕꯤ ꯑꯃꯗꯤ ꯌꯥꯡꯕꯁꯨ ꯌꯥꯡꯕꯒꯤ ꯂꯥꯏꯔ ꯁꯪꯒꯥꯏ ꯌꯧꯔꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯃꯥ ꯑꯗꯨꯅ ꯃꯆꯥꯒ ꯂꯣꯏꯅꯗꯨꯅ ꯂꯥꯛꯂꯤꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯊꯣꯏꯕꯤꯒꯤ ꯑꯏꯪꯕ ꯈꯣꯟꯖꯦꯜꯗ ꯏꯃꯥ ꯍꯥꯏꯅ ꯀꯧꯖꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯡꯕꯒꯤ ꯃꯃꯥ ꯑꯗꯨꯅ ꯊꯣꯏꯕꯤꯕꯨ ꯀꯣꯟꯁꯤꯟꯕꯤꯔꯝꯃꯤ꯫ ꯊꯣꯏꯕꯤꯒꯤ ꯃꯣꯡꯍꯥꯗ ꯆꯝꯅ ꯐꯖꯕ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯅꯨꯡꯁꯤꯕꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯃꯃꯥ ꯊꯔꯣꯅ ꯃꯆꯥꯅꯨꯄꯥꯗ ꯅꯨꯄꯤ ꯑꯁꯤꯕꯨ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯍꯪꯂꯝꯃꯤ꯫ ꯁꯦꯠꯂꯤꯕ ꯐꯤꯖꯦꯠ ꯑꯗꯨꯕꯨ ꯎꯕꯗꯗꯤ ꯃꯃꯥ ꯊꯔꯣꯅꯁꯨ ꯅꯨꯄꯤ ꯑꯁꯦ ꯑꯆꯝꯕꯗꯤ ꯑꯣꯏꯔꯔꯣꯏ ꯈꯪꯏ꯫ ꯃꯆꯥꯅꯨꯄꯥꯅ ꯃꯃꯥꯗ, ꯏꯃꯥ, ꯃꯍꯥꯛꯁꯦ ꯌꯨꯝ ꯑꯁꯤꯒꯤ ꯏꯃꯥꯒꯤ ꯃꯃꯧ ꯑꯣꯏꯅ ꯄꯨꯖꯔꯛꯂꯕꯅꯤ꯫ ꯃꯃꯤꯡꯅ ꯊꯣꯏꯕꯤ ꯀꯧꯕꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅꯤ꯫ ꯃꯃꯥ ꯊꯔꯣꯗꯤ ꯃꯆꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯍꯨꯃꯥꯡ ꯀꯥꯡꯕ ꯃꯈꯩ ꯄꯥꯈꯠꯄ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯔꯝꯅ ꯑꯃꯨꯛ ꯀꯣꯅꯨꯡꯗ ꯊꯤꯜꯂꯨꯒꯅꯤ? ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯆꯥꯅ ꯄꯥꯝꯖꯅ ꯄꯨꯔꯛꯂꯕꯅꯤ꯫ ꯃꯃꯥꯅ ꯃꯆꯥ ꯃꯃꯧꯒꯤ ꯃꯃꯥꯡꯗ ꯅꯨꯡꯉꯥꯏꯇꯕ ꯁꯛꯇꯝ ꯑꯗꯣ ꯎꯠꯄ ꯄꯥꯝꯗ꯭ꯔꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ꯫
Imau ibema hꯧꯖꯤꯛꯇꯤ karisu khaluranu. Imana pumnamak mayoknagani. Isa imaugidamakta awaba kaya laklabasu madu pumba imana thengnagani. Phare phare ngasi numit asimadi leiba leitaba areiba khara ase charasiko. Asumna numit asigi ahingi matam adu loireduna nongpok maikaidagi taibang sintha pangnabagidamak korauhanba mahaksu thoklakli. Thoibi ayuk anganba aduda machu thoktraba lairaba tharogi imungi manung amadi mapan sit sengduna lairi. Amaromda sana konungda mamom thoibigi mata singdudi haujik phawba akiba koktri. Ningthawadusu macha thoibibu thiba aduda masasu yauna thirage khalami. Adubu mamom thoibi thiba chatkiba manaising laklaga kari karamba paudam tambano haibadu khangdoklaba matung thiba yaurage khalami. Asumna yamlaba lanmi mayam aduna mafam khuding changduna machai bemabu thiba horakle. Machai bema thoibibu sana konungi yamlaba lanmi mayamna thire haibase mathang pau yauraklami. Matam aduda yangbagi khul adudasu pau ase tanarami. Adubu machai bema amana setkadaba phijet chaset adu settabana khul adugi miyamnasu machai bema thoibigi saktam khanglamde. Adubu lanmi singduna thoibi ubada soidana khangani haibase khangi. Maram aduna mama oibi tharodi masa ado pakhatpa haibado oirami. Mama tharona macha mamo anibu kaushinduna mayum asi thadoklaga atoppa leibak amada leinaba hairami. Matam aduda yangba amadi mamau anina yaninglamde. Karigumba chatpatarabasu mamaga loinana satninglami. Adubu mama adunadi yaba ngamlamde. Mama tharona makha tarai. Isa imau anigi manakta leiningdaba karamba mamabu leiramgani. Isa imau anigi seba pamlibani. Adubu pami haidunasu awaba tagadauba leirabadi madubu yengduna leiba ngamloi. Imaga loinana yum asi thadoktuna chatlabadi aikhoibu soidana chingnakini. Maram aduna nakoi ani ngasidagi atoppa leibakta changjaduna leiruroko. Matam sabada imasu lake. Isa imauna mafam saba ama leiraba matamda imasu lake ko. Mama tharona hairibado yaningda chatpatarami. Aroiba oina mama tharona sak thongduna macha mamong anibu nungsina inbirami. Chatlamdai matam aduda mama tharogi mamit animak pirangna chotki. Aroiba oina mama tharobu khurumlaga mayumdagi thoklaki. Yangbana thoibida yenglaga hairei. Haujikti aikoi ani mafam kadaida chatkani. Adubu nahakti nupini. Nahak karamna aigitung ingani. Pamuba nahaki natung injabada chukthaba haibado leijaroi. Nahaki natung tabu injage haiduna nahaki nanakta pumnamak thadoklaga laklibani. Thoibigi wahai adu tabada yangba haraurami. Adubu mamagi khalubadasu yamna warami. Asum lakpana lainingba ahal aduna leiriba umangi machin adu yauraklami. Matam aduda yangba wakhalama laklami. Nongma lainingba ahal aduna haikibado madu hek ningsinglakpaga lainingba ahal aduna leiramgani thazaba mafam thiduna umang adugi manungda changlakli. Makhoyanina umang adugi mafam ayamba thirabasu lainingba ahal adudi thengnakhidre. Thoibisu waraduna mafam aduda ngaihak pothanaba hairami. Thawai oibi nahakpu warabro mafam asida pothaba haibase khudong thiningai aduna manung khara changduna potharusi. Asumna umang manungda changlaklami. Amaromda konungi lanmi mayam adusu khul ayamba changduna thiri. Adubu machai khul mathang changlakpana haujikti yangba hoigi khul adu yaurami. Wari asi ahanba anisuba haina leijabani. Hayeng wari asigi aroiba saruk pujarake mayam punna ngaiminasi.